असुमना खाबा अमदी लुवांग लेमा पुलिस स्टेशन दा लाक्लम्मी खाबना सर अमुक्ता चंगजरके पुलिस ऑफिसर अदुना यानी चंगबिरो चौकरीदुदा फंबियो खाबना फनी सर पुलिस ऑफिसर ना करी लेरे करी तानसिगे खाबना सर अगी मिंग खाबा अदुगा मागिना लुवांग लेमा अखोय सर दा वाफम अमता हाइजगे ना तौबनी पुलिस ऑफिसर ना हाइबियो हाइबियो हेक्ता हाइबियो करी करम मतांगिनो करी थौदोक थोए कैदोब यावरगे खाबना से सर दा नंगी वारिदो लोइना हायो लेमा लुवांग लेमना सर वाफम से आई हाइजगे पुलिस ऑफिसर ना हाइबियो करीमता चिंगनबिगनो वाफम सिंगदो मरिक चुमना हाइबियो लुवांग लेमना सर अखोय अनी मरी लेनजबनी इसा इसा यानदुना चेलब मतुंग अहल लमसिंगनसु लुहोंबा हाइना वारेपनखी अदुबु मसक खंगदब मियोय अमखकना आइगी WhatsApp दा वीडियो अमा थारखी अइना येंगुबदा अइना बाथरूम दा लैरिंगेगी वीडियो अमा ओइरमखी मदु उबदा अइ स्वाइ लाउखी तौफम खंखिदे मसिगी मतुंग ngaihak lerga sakhangdaba miyoy aduna call tawraktuna aibu blackmail tawba horokki amadi asumna su hairi nang chele athuba matamda su luhonglagani haiba aikhoi khangi aduna nangi video ase internet social media da upload tawhaningdrabadi luhongbado ai ngamoi haiduna tokadabani aduga nangna aikhoina haibase yadrabadi video se upload tawgani aduga wafam sigi matangda kanamta da haidokpasu yaroi police ta pau pibasu yaro करीगुंबा पुलिस ता पाव पिरम थोकलबदी अफब ओइरोय हाइना हंजिन हंजिन की हले आइसु इसागी इज्जत की खलगा कनादा सु खंगहनखिद्रे अमदी लुहोंबंगा मोय हाइदुना इमा बाबादा कना हाइकी मसिगी मतुंग नोंमा अमुक मियोय अदुना कॉल अमुक तौरागा हाइरे अरोय बोइना नंगना अखोइदा लुपा लाख 5 पीगदबनी अदु ओइरबदी अखोइना वीडियो दो डिलीट तौगनी अदुगा मतुंगदसु अमुक हना कॉल तौरओय हाइना हाइरे आइसु साउनिंग अदुना नोइना तौनिंग बतौ आई नोइदा पैसादी सुंपी पिरोय हारगा फोन तो कक्थले अदुगी मतुंग आइसु वाखल से फाथब अंगमदबदगी अरानबा वाखल फाव खल्लुरी माना आइबु कनबिदुना सरगी मनाक्ता आइखोय अनि लाकमिनारकपनी पुलिस ऑफिसर ना मखा तारई आइखोय खंगे नंगोंदा हुजिक थोकलिबा थौदोकसिगी मतंगदा अदुबु इसा इतोमदा सिजाबा हाइना लौरिबा फिरेपतुदी याम लाली अदुगुंबा वाखलदुदी कैदौनुंगदा खक खलोइदबनी सीबा फावकी खलक्ट्रिबा नंगी थौनादो नियम चुमना सिजनदुना मोइगी मायोक्ता लेपकदबनी लुवांग लेमना आइगी सोनथरुरबा पुकनिंग वाखलसे सरना थौना अमा हापिरि खाबना अमुक अदो सर मखोइबु खरा थुना अमुक्ता फाबियो पुलिस ऑफिसर दुना कैसु वाबिगनो हौजिकते मखोइसु आइखोइगी खुत्ता सोइदना तारगनी मसिगुंबा थौदोकसे इंडियागी चावरबा स्टेट मेट्रोपॉलिटन सिटीज सिंगदा याम तोइना थोकपा थौदोक अमखकनी अखोइगी लमदम सिदसु हौखिबा चही खरा असिदा हाइरिबा थौदोक असिगी मानबा केस खरा अखोइना थेंगनग्रे अदुना याम चेक्सिंगदबनी फरे अदो सुमाइना तौरसी लुवांग लेमा नंगनने हौजिकमक मियोइसिंगदुदा कॉल तौ अदुगा सुमना हायो नोइना हाइबा सेनफमदो अइ पिरगे करम मफमदा लाउ हाइबनो हाइना नंग कॉल अमुक्ता तौ लुवांग लेमना होय सर हाइरगा कॉल तौरमी अदुबु फोन दो स्विच ऑफ ता लेरमी पुलिस ऑफिसर ना फरे अदो होरेन युम योरगा कॉल दे अदुमक तौसिनगदबनी मोइना कॉल तौरपा थोकलबसु पाइखतगदबनी अदुगा अइना हाइबा वाफमदो हाइगदबनी अदुगा अमना मखोइगा पाव फाउनरबा मतुंग अइंगोंदसु अमु खंगहलकदबनी से आइगी नंबरनी लुवांग लेमना फनी सर अइ मोइगा पाव हेक फाउनबगा सरदा सोइदना खंगनजरके पुलिस ऑफिसर ना अदुगा सिमसु खंगो नंगोंदा ब्लैकमेल तौरक्लिबा मियोइसिंगदो नंगा याम नकनबा नखोइदा तोइना लाकथोक लाकसिन चंगथोक चंगसिन तौबा मियोय अमना सोइदना ओइगनी मरमदी वीडियो नमदिबादो अतोपा मियोय अमना हेक्ता तौबा ngamgadaba थबक नते अदुगा से ब्लैकमेल तौरक्लिबा मियोइसिंगदुगी फोन नंबर सिंगदो से चे सिदा लोइना इरम लुवांग लेमना होय सर असुमना खाबा अमदी लुवांग लेमा पुलिस स्टेशन अदुदगी थोकलक्लबा मतुंग खाबना लुवांग लेमाबु मयुमदा थिनबिरक्लमी मोइगी गेट यौरदुना लुवांग लेमा गारीदुदगी कुमथरई खाबना अदो लेमा वाफम सिबु इमा खोइदा खंगहनबना चुमोइद्रो लुवांग लेमना आइसु खल्लिबनी अदुबु मिफत्ता सिंगदो हाना फारबा मतुंग कोना तपना हाइरसे खाबना होय फरे अदो नंग फजना लेयो मोइगा पाव फाउनबगा अइंगोंदा हाइरकदबनी अदुदी अय अमुक चलुखिकीको
Luwang Leimana. Hoi, aisu changkrage. Numidangi matamda blackmail tawrakliba miyoi singduga pau faunanaba hotnaki adubu phone do adumak switch off da leiki. Mathangi numitta Luwang Leimana call tawbado phone do chatlami. Luwang Leimana. Hello. Miyoi aduna. Welcome Luwang Leima. Welcome. Aikhoi khangi nangna aikhoida phone tawrakani haiba. Hayu kari hainingba. Bikhya hapirage haibro. Luwang Leimana. Noina haiba paisa do leire. Mafam matam ama hairo. Ai senfam do puraga soidana lake. Aduga amana masigi matungda aingonda phone amuk khana tawrakpasu yaroi. Aduga video su kakkadabani. Miyoi aduna makhatare. Wa nangna sumaina gyan khangta tarakpasidi aikhoidi yam harawi. Masong phalamba nongsa machana maya tekhibadagi tetharakpagumbani. Luwang Leimana. Wachoi ngangnu taningde. Mafam matam hairo. Miyoi aduna. Munna taw. Lakliba tarik tara nungthilgi pung ani chapchana matai khulga tainaba lamhang aduda ariba tamnadraba school ama leibani. Mafam aduda aikoi thengnasi. Nangsu lao aisu soidana lakani. Aduga video dusu nakhutmakna delete tawzaro. Luwang Leimana. Phare ai soidana lakani. Aduga mana paisadi lupa ama fawat peyaroi. Aduga sima su khangu. Aikhoibo apangba sinaba sinba thaurang oiramba thoklaba. Chatnabido bhaptaredana. Release. Luwang Leima. Ai noidawna nare ani longde. Asi hairaga phone do thamkre. Miyoi aduna. Adubu magi wahai sigi marumda aronba wafam amagi manil karakpra karaktabra haibadu hana yengthokpana chummi. Police officer amadi khabadasu wafam pumnamak tamki. Hainakhiba numittuni tarik tara nungthilgi pung ani su tagadore. Moina sinakhiba plan dugi matungina police officer amadi mahaki timna civil dress setuna Luwang Leimana thauriba gari dugi matungda khara laptakna inarami. Mafam ado yoraduna Luwang Leimasu paisa yawba sasinaraba bag to paiduna makhoi lakpa ngaiduna leikhi. Amaromda police singnasu lambi dugi akoibada laptakna senaduna leikhi. Adubu yamna thazadaba mawongda mifatta singdudi lakhide. Pung amadagi ani, anidagi ahum, ahumdagi mari. Ngaibe yaba ngairaba tungda makhoi lakmandrabaduda mayumda halaki plan su fail oiki. Numit khara hauki police na thijanba yabasu thijanki. Luwang Leimana piramba mobile number singdusu hanna call tawki adubu switch off ta dumak leiki. Masigi matung nongma numidangi pung 8 muktarakpa adwaida sakhangdaba singduna Luwang Leimada call tawraki. Luwang Leimana. Hello. Miyoi aduna sauna. Nang yam phawre ne ha yam phawre ba yam na hei singbagi mawong da tawradana aikhoi khanglam lo haina khanbro. Luwang Leimana. Kaino haibiribo wafamdubo ai bap taba ngamjadre. Miyoi aduna. Hey tumin leyo. Nangna police ta pawga pidan tawriba mayam do aikhoi karimata khanglamoisiro. Civil dress ka selaga laptaknaga leiradana aikhoi loina khangbasani. Aduga ne masimadi khangjilo. Nangna phana yamna police takera ama takera phana hai singna hotnarabasu kaisu kanaba phangoi. Luwang Leimana. Kaino noina hairibase ai police takhiba leite mado noigi bhapna sajinba warini. Miyoi aduna. Nachindo thiganune angang ningambo in tawradana. Aikhoida oida padaba thokta nganglaga kaisu kanaba phangoi. Hauzik aikhoina nangwanda account number ama tharakani. Maduda hayeng phawbagi manungda senfam singdo amata chithadana hapakadabani. Karigumba sida nangna hack soiraba haipaga sadana police nungliska taklaba hantakti nangonda aikhoina warning amuk hana tawroi. Khudakta nangi video do social media internet ta thagatuna sabak phakani. Yare thamo. Masigi tungda Luwang Leimana police officer duda phone tawki. Luwang Leimana. Hello sir. Police officer na. Hello Leima kai paule phone ga tawrakpra. Luwang Leimana. Tawri sir. Police officer na. Hayo kari haire. Luwang Leimana. Moidi aikhoina singiba plan singdo hana loina khangaga leirame aduna laktaba oirame. Police officer na. Oh chalak yamna leiba mi singnine phare ado atai di kari haire. Luwang Leimana. Moina account number ama message thare sida hayeng phawagi manungda paisa singdo kapakadabani haire. Karigumba soiradi afaba oiroi video thagatkani haina su yamna ki hale. Police officer duna makhatari. Adugidi thoina khaluno dap tawrini. Ado moina tharakpe account number do nang engonda hojik message tharo. Hojik di leima adu leirabanina
ꯏꯔꯥꯏ ꯂꯥꯏꯅ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯥꯕꯨ ꯐꯥꯒꯅꯤ ꯊꯕꯛ ꯂꯣꯏꯔꯦ ꯅꯪ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯑꯦꯀꯥꯎꯟ ꯅꯝꯕꯔꯗꯣ ꯃꯦꯁꯦꯖ ꯊꯥꯔꯛꯑꯣ ꯂꯨꯋꯥꯡꯂꯩꯃꯅ ꯍꯣꯏ ꯁꯥꯔ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯥꯖꯔꯛꯂꯒꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ ꯂꯨꯋꯥꯡꯂꯩꯃꯅ ꯍꯣꯏ ꯁꯥꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯗꯨ ꯀꯔꯝꯕ ꯕꯦꯡꯀꯤꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯊꯤꯒꯠꯈꯤ ꯑꯃꯗꯤ ꯕꯦꯡꯛꯇꯣ ꯃꯁꯛ ꯈꯪꯈꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯕꯦꯡꯛ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯆꯠꯈꯤ ꯑꯃꯗꯤ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯑꯗꯨꯗ ꯂꯤꯡꯛ ꯇꯧꯔꯤꯕ ꯑꯙꯥꯔ ꯀꯥꯔꯗ ꯑꯗꯨ ꯀꯅꯥꯒꯤ ꯃꯤꯡꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯂꯤꯁꯅ ꯊꯤꯖꯤꯟꯕꯗꯒꯤ ꯈꯪꯕ ꯉꯝꯈꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯊꯤꯒꯠꯄꯗꯒꯤ ꯃꯃꯩꯊꯪꯗ ꯂꯨꯋꯥꯡꯂꯩꯃꯗ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯗꯨꯅ ꯑꯋꯥꯕ ꯄꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯦꯟꯐꯝ ꯂꯩꯈꯤꯗꯦ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇ ꯇꯥꯈꯤ ꯃꯥꯒꯤ ꯃꯤꯡꯅ ꯔꯥꯀꯦꯁ ꯀꯧꯔꯝꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯔꯥꯀꯦꯁꯇ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯄꯨꯝꯕꯒꯤ ꯃꯥꯁꯇꯔ ꯃꯥꯏꯟ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯃ ꯐꯥꯕ ꯉꯝꯈꯤ ꯐꯥꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ ꯂꯨꯋꯥꯡꯂꯩꯃꯒ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕꯤ ꯇꯅꯨ ꯑꯣꯏꯔꯝꯈꯤ ꯄꯨꯂꯤꯁꯅ ꯇꯅꯨꯕꯨꯁꯨ ꯃꯈꯥ ꯇꯥꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯍꯧꯈꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯍꯩ ꯅꯃꯥꯏꯗꯨꯅ ꯈꯜꯂꯨꯅꯦ ꯅꯪꯅ ꯐꯅ ꯍꯩꯁꯤꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯣꯠꯂꯕꯁꯨ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯂꯩꯇꯦ ꯍꯥꯏꯌꯣ ꯅꯪꯒꯤ ꯃꯤꯡꯅ ꯀꯔꯤꯅꯣ ꯀꯔꯤꯒꯤꯗꯃꯛ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯂꯤꯅꯣ ꯚꯤꯗꯤꯑꯣꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯍꯥꯏꯌꯣ ꯑꯁꯦꯡꯕꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯂꯣꯏꯅ ꯍꯥꯏꯌꯣ ꯋꯥ ꯑꯃꯇꯪ ꯍꯦꯛ ꯂꯣꯠꯄꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯁꯠ ꯁꯠ ꯍꯥꯏꯌꯣ ꯇꯅꯨꯅ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯇꯅꯨ ꯂꯨꯋꯥꯡꯂꯩꯃꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯑꯃꯔꯣꯝꯗꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯥꯕꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯂꯣꯟꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯐꯥꯎꯈꯤ ꯃꯥꯒ ꯑꯩꯒꯁꯨ ꯇꯣꯏꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯈꯤ ꯑꯗꯨꯕꯨ ꯂꯨꯋꯥꯡꯂꯩꯃꯅ ꯅꯧꯅ ꯀꯣꯂꯦꯖ ꯑꯗꯨꯗ ꯂꯥꯛꯂꯕꯗꯗꯤ ꯈꯥꯕꯅ ꯂꯨꯋꯥꯡꯂꯩꯃꯕꯨ ꯄꯥꯝꯖꯈꯤ ꯃꯐꯝꯅ ꯃꯇꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯇꯤꯟꯅꯗꯨꯅ ꯅꯛꯁꯤꯟꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯣꯂꯦꯖ ꯂꯣꯏꯔꯗꯨꯅ ꯈꯥꯕꯁꯨ ꯃꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯕꯨ ꯀꯥꯎꯕꯗꯤ ꯂꯩꯈꯤꯗꯦ ꯑꯩꯅ ꯅꯣꯡꯃ ꯇꯥꯈꯤ ꯂꯨꯋꯥꯡꯂꯩꯃ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ ꯀꯔꯤ ꯇꯧꯅꯤ ꯈꯪꯗ ꯋꯥꯈꯜꯅ ꯐꯨꯡꯕꯪꯅꯔꯤꯉꯩꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯧꯅꯥ ꯑꯃ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅ ꯍꯥꯏꯌꯣ ꯀꯔꯝꯕ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯅ ꯀꯔꯝꯅ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯩꯔꯤꯕ ꯀꯅꯥꯅ ꯚꯤꯗꯤꯑꯣꯗ ꯅꯝꯕꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯣ ꯃꯇꯝꯗꯣ ꯀꯣꯂꯦꯖꯀꯤ ꯑꯔꯣꯏꯕ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯂꯩꯕꯅ ꯑꯩ ꯃꯈꯣꯏꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯅꯣꯠꯕꯨꯛ ꯂꯧꯕ ꯆꯠꯈꯤ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯃꯍꯥꯛꯅ ꯕꯥꯠꯔꯨꯝꯗ ꯏꯔꯨꯖꯕ ꯂꯣꯏꯕ ꯉꯥꯏꯈꯤ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯊꯧꯁꯤꯟꯅ ꯂꯩꯔꯤꯕ ꯕꯥꯠꯔꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡ ꯕꯥꯔ ꯑꯗꯨꯗ ꯑꯍꯣꯕ ꯈꯖꯤꯛ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯂꯣꯟꯅ ꯚꯤꯗꯤꯑꯣ ꯅꯝꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯑꯩꯅ ꯕ꯭ꯂꯦꯛ ꯁꯤꯝ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯔꯥꯀꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯃꯥꯕꯨ ꯀꯤꯍꯟꯈꯤ ꯃꯇꯝꯗꯨꯗ ꯔꯥꯀꯦꯁꯇꯤ ꯌꯥꯖꯗꯕꯅꯤ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯁꯨ ꯌꯥꯔꯛꯇꯨꯅ ꯊꯕꯛ ꯑꯁꯦ ꯇꯧꯃꯤꯟꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯔꯥꯀꯦꯁꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯐꯝ ꯈꯔ ꯂꯧꯁꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕు ꯑꯩꯅꯗꯤ ꯌꯥꯈꯤꯗꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯄꯥꯝꯈꯤꯕꯗꯤ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯀꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯔꯥꯀꯦꯁꯅ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯐꯝ ꯈꯔ ꯂꯧꯁꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯈꯤꯗꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯄꯥꯝꯈꯤꯕꯗꯤ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕꯅꯤ ꯑꯗꯨꯕꯨ ꯔꯥꯀꯦꯁꯅ ꯍꯩꯃꯟꯕꯗꯒꯤ ꯑꯩ ꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯌꯥꯕ ꯄꯤꯈꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯔꯤꯅꯤꯅꯦ ꯀꯌꯥꯗ ꯍꯩꯁꯤꯡꯅ ꯁꯤꯜꯂꯤꯕ ꯑꯗꯨꯛ ꯆꯍꯤ ꯅꯧꯔꯤꯕ ꯅꯣꯏꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨꯁꯨ ꯅꯪꯒ ꯍꯦꯛ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯅꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯑꯉꯛꯄꯅꯤ ꯑꯗꯨꯕꯨ ꯅꯣꯏꯅ ꯈꯪꯒꯗꯕꯗꯤ ꯅꯣꯏꯅ ꯐꯅ ꯍꯩꯁꯤꯡꯅ ꯍꯣꯠꯅꯔꯕꯁꯨ ꯏꯔꯣꯏ ꯂꯣꯏꯕꯗ ꯄꯨꯂꯤꯁ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯍꯧꯖꯤꯛꯇꯤ ꯀꯩ ꯀꯥꯟꯅꯩ ꯌꯦꯡꯉꯨ ꯃꯁꯥꯅꯁꯨ ꯌꯥꯖꯗꯕ ꯅꯃꯥꯟꯅꯕ ꯑꯃꯁꯨ ꯅꯪꯅ ꯍꯧꯔꯨꯕꯗꯒꯤ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯦꯗꯅ ꯑꯗꯨꯒ ꯃꯥꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯥꯜ ꯑꯃ ꯂꯩ ꯃꯤꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗ ꯐꯠꯇꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯌꯥꯕꯒꯤ ꯇꯅꯨꯅ ꯁꯥꯔ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯨꯔꯦ ꯏꯁꯥ ꯄꯨꯝꯕ ꯅꯨꯡꯁꯤꯕꯅ ꯂꯥꯛꯁꯤꯟꯈ꯭ꯔꯕ ꯑꯐ ꯐꯠꯇ ꯈꯟꯊꯔꯨꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯁꯦ ꯏꯔꯥꯜ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯖꯕꯗ ꯅꯠꯇꯅ ꯏꯔꯥꯜꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛꯇꯣ ꯏꯁꯥꯅ ꯌꯥꯅ ꯂꯧꯔꯒꯦ ꯁꯥꯔ ꯅꯣꯏꯅ ꯇꯧꯔꯤꯕꯗꯣ ꯃꯤ ꯍꯥꯠꯇ꯭ꯔꯕꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯔꯥꯏꯝ ꯃꯈꯜ ꯑꯃꯅꯤ ꯃꯤꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕ ꯃꯦꯟꯇꯦꯜ ꯍꯔꯥꯁꯃꯦꯟ ꯄꯤꯕ ꯋꯥꯈꯜ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯂꯨꯋꯥꯡꯂꯩꯃꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯁꯨꯁꯥꯏꯠ ꯇꯧꯅꯕꯒꯤ ꯐꯤꯔꯦꯞ ꯐꯥꯎꯕ ꯂꯧꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯈꯥꯕꯅ ꯊꯦꯡꯅꯗꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯗꯣ ꯊꯣꯛꯂꯝꯒꯗꯕꯗꯒꯤ ꯃꯥꯕꯨ ꯀꯟꯕꯤꯈꯤ ꯃꯥꯅ ꯁꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯅꯪꯁꯨ ꯆꯅꯨ ꯅꯤꯡꯉꯣꯜ ꯑꯃꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯅꯪꯒꯤꯁꯨ ꯈꯣꯡꯂꯩ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯣꯏꯗꯕꯅꯤ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕꯅꯤ ꯁꯥꯔ
ꯑꯩꯅ ꯇꯧꯖꯕꯅ ꯑꯩꯅ ꯐꯪꯖꯕꯅꯤ ꯑꯩ ꯃꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯨꯅꯤ ꯇꯅꯨ ꯅꯣꯏꯅ ꯇꯧꯖꯔꯨꯕ ꯅꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ ꯂꯣꯒꯤ ꯋꯥꯡꯕꯗ ꯊꯕꯛ ꯇꯧꯕ ꯑꯃꯠꯇ ꯆꯩꯔꯥꯛ ꯐꯪꯗꯅ ꯈꯛꯇꯣꯛꯂꯣꯏ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯅ ꯆꯥꯔꯖ ꯁꯤꯠ ꯏꯈꯠꯀꯅꯤ Information Technology Act 2000ꯒꯤ Indian Penal Code IPC Section 503 to 506 Criminal Intimidationꯒꯤ ꯃꯈꯥꯗ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯂꯨꯋꯥꯡꯂꯩꯃ ꯑꯃꯗꯤ ꯈꯥꯕꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯈꯤ ꯂꯨꯋꯥꯡꯂꯩꯃꯅ ꯁꯥꯔ ꯑꯩꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯀꯅꯥꯅꯣ ꯑꯩ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯅ ꯃꯃꯤꯡꯁꯦ ꯇꯥꯕꯗ ꯅꯪ ꯁꯣꯏꯗꯅ ꯉꯛꯄ ꯐꯥꯎꯒꯅꯤ ꯂꯨꯋꯥꯡꯂꯩꯃꯅ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅ ꯇꯅꯨ ꯅꯪꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤ ꯇꯅꯨ ꯂꯨꯋꯥꯡꯂꯩꯃ ꯉꯛꯅ ꯍꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯥꯔ ꯃꯗꯨꯕꯨ ꯀꯔꯝꯅ ꯈꯥꯕꯁꯨ ꯉꯛꯂꯗꯨꯅ ꯀꯩꯅꯣ ꯁꯥꯔ ꯃꯥꯗꯤ ꯑꯩꯒꯤ ꯀꯣꯂꯦꯖ ꯂꯥꯏꯐꯀꯤ ꯃꯔꯨꯞꯅꯤ ꯃꯥꯅꯗꯤ ꯃꯇꯧ ꯀꯔꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯅꯈꯣꯏ ꯁꯣꯏꯗꯅ ꯉꯛꯀꯅꯤ ꯍꯥꯏꯅ ꯔꯥꯀꯦꯁ ꯀꯧꯕ ꯑꯃꯒ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯡꯊꯣꯛꯂꯝꯃꯅꯤ ꯊꯕꯛꯁꯦ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯇꯅꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏꯗ ꯇꯝꯂꯝꯃꯤ ꯂꯨꯋꯥꯡꯂꯩꯃꯅ ꯑꯩ ꯅꯤꯡꯁꯤꯡꯂꯛꯑꯦ ꯑꯩꯅ ꯅꯣꯡꯃ ꯕꯥꯠꯔꯨꯝꯗ ꯂꯩꯔꯤꯉꯩ ꯃꯥꯅ ꯅꯣꯠꯕꯨꯛ ꯋꯥꯏꯕ ꯂꯥꯛꯈꯤꯕꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯕ ꯃꯇꯨꯡ ꯃꯉꯣꯟꯗꯁꯨ ꯑꯩꯅ ꯄꯥꯎꯁꯦ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯀꯣꯜ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅ ꯃꯥꯒꯤ ꯐꯣꯟꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯚꯤꯗꯤꯑꯣꯗꯨꯗꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯗꯤꯂꯦꯠ ꯇꯧꯈꯤꯔꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯍꯌꯦꯡ ꯀꯣꯔꯠꯇ ꯃꯁꯤꯅ ꯑꯆꯧꯕ ꯁꯥꯈꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯨꯋꯥꯡꯂꯩꯃꯅ ꯍꯣꯏ ꯁꯥꯔ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯁꯦꯡꯅ ꯉꯛꯏ ꯌꯥꯝ ꯊꯥꯖꯗꯦ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯣ ꯁꯥꯔ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯖꯕ ꯌꯥꯒꯗ꯭ꯔꯥ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯅ ꯌꯥꯒꯅꯤ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯃꯈꯣꯏ ꯇꯅꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯂꯨꯋꯥꯡꯂꯩꯃꯅ ꯇꯅꯨꯗ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ ꯃꯗꯨꯃꯛꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯕ ꯃꯉꯣꯟꯗ ꯐꯥꯎ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯐꯝꯁꯤꯡꯗꯣ ꯅꯪꯉꯣꯟꯗꯗꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯤ ꯑꯩꯅ ꯈꯟꯈꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕ ꯅꯪꯅ ꯎꯕꯤꯒꯅꯤ ꯄꯨꯂꯤꯁꯇꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯅꯪꯅ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯊꯧꯒꯠꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯪꯅ ꯑꯩꯒꯤ ꯐꯅꯕ ꯈꯟꯕꯤꯕ ꯁꯥꯁꯤꯟꯅꯔꯒ ꯂꯨꯍꯣꯡꯕ ꯑꯁꯦ ꯇꯣꯛꯄꯅ ꯑꯩꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯃꯁꯤꯒꯤ ꯑꯣꯏꯔꯦꯀꯣ ꯇꯅꯨ ꯀꯞꯂꯗꯨꯅ ꯇꯣꯛꯑꯣ ꯌꯥꯔꯦ ꯂꯩꯃ ꯑꯩ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯇꯣꯛꯑꯣ ꯑꯩꯒꯤ ꯈꯟꯊꯔꯨꯗꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯃꯅ ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯈꯣꯏ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇꯣ ꯑꯩ ꯍꯔꯥꯎꯅ ꯂꯧꯔꯒꯦ ꯂꯨꯋꯥꯡꯂꯩꯃꯅ ꯑꯩ ꯑꯗꯨꯛꯍꯥꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯍꯥꯏꯔꯛꯂꯝꯂꯕꯗꯤ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯅꯪꯉꯣꯟꯗ ꯂꯩꯔꯝꯕ ꯑꯩꯒꯤ ꯊꯥꯖꯕꯁꯨ ꯉꯁꯤꯗꯤ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯈꯥꯕꯅ ꯑꯃꯨꯛ ꯇꯅꯨ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯈꯤꯕꯗꯥꯏ ꯂꯥꯁ ꯁꯦꯃꯤꯁꯇꯔꯒꯤ ꯁ꯭ꯇꯗꯤ ꯇꯨꯔꯗ ꯅꯪꯅ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯕꯗ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯥꯏꯔꯕꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯅꯪ ꯍꯥꯏꯌꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯍꯥꯏꯕꯗꯒꯤ ꯅꯪꯅ ꯌꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯁ꯭ꯇꯗꯤ ꯇꯨꯔ ꯆꯠꯃꯤꯟꯅꯈꯤꯗꯥꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯁꯛꯇꯝꯁꯦ ꯎꯕꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯀꯤꯕ ꯐꯥꯎꯏ ꯇꯅꯨꯅ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯔꯔꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯌꯥꯏꯐꯕ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯌꯨꯀꯣ ꯃꯁꯦ ꯃꯇꯝ ꯑꯃꯒꯤ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯇꯅꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯕ ꯕꯣꯔꯅꯤꯀꯣ ꯖꯦꯜꯒꯤ ꯆꯦꯛꯄꯜꯅ ꯈꯨꯠꯂꯥꯝ ꯇꯣꯏꯅ ꯀꯧꯔꯛꯂꯕ ꯃꯤꯐꯠꯇ ꯇꯅꯨꯅ ꯄꯤꯕ ꯕꯣꯔꯗꯤ ꯅꯠꯇꯦ ꯂꯨꯋꯥꯡꯂꯩꯃꯅ ꯐꯔꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯗꯤ ꯂꯨꯍꯣꯡꯕꯗꯣ ꯅꯪꯁꯨ ꯌꯥꯎꯍꯟꯅꯤꯡꯕꯅꯤ ꯏꯃꯥꯟꯅꯕꯤꯁꯨ ꯀꯌꯥ ꯂꯩꯖꯗꯦ ꯂꯨꯍꯣꯡꯕꯒꯤ ꯑꯌꯨꯛꯇ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯕꯗꯣ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯍꯟꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯈꯥꯕꯅ ꯂꯩꯃ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯨꯋꯥꯡꯂꯩꯃꯅ ꯍꯣꯏ ꯇꯅꯨ ꯋꯥ ꯉꯥꯡꯕ ꯉꯝꯈꯤꯗꯦ ꯀꯞꯆꯍꯧꯕ ꯅꯠꯇꯅ
ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯒꯦꯠ ꯃꯌꯥ ꯑꯗꯨꯋꯥꯏꯗ ꯈꯥꯕꯅ ꯐꯥꯒꯤ ꯇꯧꯔꯛꯈꯤ꯫ ꯂꯩꯃꯥ, ꯁꯤꯗꯒꯤꯗꯤ ꯃꯤꯁꯤꯡꯗꯨꯁꯨ ꯐꯥꯔꯕꯅꯤꯅ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ꯫ ꯑꯩ ꯃꯤꯍꯨꯜꯁꯦ ꯆꯤꯡꯒꯨꯝ ꯆꯤꯡꯒꯥꯟꯅꯩ, ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯦꯛꯇ꯫ ꯂꯨꯋꯥꯡ ꯂꯩꯃꯅ: ꯍꯣ, ꯅꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯍꯣꯔꯦꯟꯃꯛ ꯊꯥꯔꯛꯑꯣ, ꯃꯇꯝ ꯂꯦꯞꯅꯅꯕ꯫ ꯈꯥꯕꯅ: ꯃꯣꯏꯗꯤ ꯆꯠꯅꯤꯡꯕꯅꯕꯨ ꯂꯣꯏꯔ ꯄꯣꯠꯅꯤꯗ, ꯑꯩꯅ ꯀꯦꯁꯁꯦ ꯅꯥꯈꯩ ꯑꯃ ꯈꯪꯗ꯭ꯔꯤꯐꯥꯎ ꯍꯥꯏꯗꯅ ꯐꯥꯔꯒ ꯊꯝꯕ꯫ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯌꯨꯔꯣ? ꯂꯨꯋꯥꯡ ꯂꯩꯃꯅ: ꯍꯥꯏꯌꯨꯅꯦ, ꯀꯩ ꯋꯥꯅꯣ? ꯈꯥꯕꯅ: ꯑꯇꯩ ꯅꯠꯇꯦꯗ, ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯃꯗꯤ ꯂꯣꯀꯞꯇ ꯂꯩꯍꯧꯔꯦꯗꯣ꯫ ꯂꯨꯋꯥꯡ ꯂꯩꯃꯅ: ꯆꯠꯂꯣꯍꯦ, ꯑꯁꯤꯕꯨ ꯋꯥꯅꯦꯅ꯫ ꯑꯁꯨꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯂꯨꯋꯥꯡ ꯂꯩꯃ ꯑꯃꯗꯤ ꯈꯥꯕꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯂꯝꯃꯤ꯫ ꯂꯨꯋꯥꯡ ꯂꯩꯃꯒꯤ ꯀꯣꯜꯀꯇꯥꯗ ꯂꯩꯕ ꯃꯕꯨꯡꯗꯨꯁꯨ ꯃꯌꯨꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯃꯤꯁꯤꯡꯗꯣ ꯃꯇꯝ ꯆꯥꯅ ꯐꯥꯒꯠꯄꯤꯕꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯑꯄꯦꯟꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯥꯒꯩ ꯑꯅꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯑꯀꯨꯞꯄ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯃꯤꯡ ꯂꯩꯔꯕ ꯄꯥꯟꯖꯤ ꯑꯃꯗꯤ ꯀꯨꯊꯤ ꯌꯦꯡꯗꯨꯅ ꯂꯨꯋꯥꯡ ꯂꯩꯃ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯂꯦꯞꯂꯝꯃꯤ꯫ ꯀꯣꯔꯧ ꯇꯪꯈꯥꯏ ꯀꯨꯝꯂꯝꯕ ꯂꯩꯆꯤꯜ ꯅꯣꯡꯐꯥꯏꯁꯨ ꯃꯥꯡꯈꯤꯗꯨꯅ ꯇꯔꯪ ꯇꯔꯪꯂꯕ ꯀꯣꯔꯧ ꯃꯁꯦꯛꯁꯨ ꯆꯥꯏꯊꯣꯔꯛꯂꯦ꯫ ꯊꯃꯣꯏ ꯊꯨꯝꯅ ꯁꯨꯝꯍꯠꯂꯕ ꯅꯨꯡꯁꯤꯔꯕ ꯍꯩꯅꯝ ꯂꯩꯅꯝ ꯀꯌꯥꯒꯤ ꯃꯔꯛꯇ ꯃꯊꯣꯠ ꯀꯥꯔꯛꯄ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯁꯥꯅꯖꯔꯤꯕ꯫ ꯑꯁꯨꯝꯅ ꯉꯔꯥꯡꯗꯤ ꯂꯨꯋꯥꯡ ꯂꯩꯃ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯕꯨꯡꯉꯣꯗꯣ ꯕꯣꯔ ꯕꯥꯔꯇꯣꯟ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯨ ꯃꯕꯦꯟ ꯃꯃꯥ ꯔꯤꯇꯥ, ꯃꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯦ ꯂꯨꯋꯥꯡ ꯂꯩꯃ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯑꯁꯨꯝꯅ ꯑꯔꯥꯡꯐꯝꯅ ꯃꯥꯡ ꯊꯥꯔꯒ ꯕꯨꯡꯉꯣꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯛꯂꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯕꯣꯛ ꯀꯦꯇꯨꯀꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ: ꯃꯁꯨ ꯁꯅꯥ, ꯕꯣꯔꯗꯣ ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯎꯅ ꯍꯥꯏꯔꯝꯃꯨꯀꯣ꯫ ꯕꯨꯡꯉꯣ ꯋꯥ ꯉꯥꯡꯗ꯭ꯔꯕꯁꯨ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯂꯒ ꯃꯆꯤꯟꯕꯥꯜ ꯑꯅꯤꯒ ꯂꯣꯏꯅꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯂꯦꯞꯇꯅ ꯕꯣꯔ ꯕꯥꯔꯇꯣꯟꯒꯤꯗꯃꯛ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗ ꯃꯇꯥꯡꯅ ꯇꯟꯖꯥꯅ ꯌꯥꯈꯤꯗꯕꯗꯒꯤ ꯍꯦꯟꯖꯤꯟꯈꯤꯕ ꯊꯣꯛꯂꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫